yumda koigi ising luna lena thammaga store tawraga thambase masisida stagnant oin leibasi masina breathing ground oiba mosquitoes gi Manipur da housing fawda dengue gi case puna chahonga yankai nipan thengnare dengue dagi ngakthoknaba lengang na paikhatpa yaba thabak sing paikhatle Miam naso kang macha pokpham oiriba atungba eshing yarimakhei thambiganu haina Health Minister Dr. S. Ranjan appeal tourakli Housing Manipur da dengue laina gi matangda oiragliba fibam asigi matangda lamphel leiba Health Minister Dr. S. Ranjan gi mayumda ngasi paugi mifam ama pangthokre paugi mifam aduda Minister Dr. S. Ranjan hai dengue oheliba Aedes hairiba kang makal ase numidangda active oiba kang nate kang ase ayuk nongthil khaktada active oiba kang ni maram aduna ayuk nongthilda kang na chikhan bigano tungduna thamba ising singda kang asige macha pokpham oi maram aduna tungduna leiba ising sing thambigano Housing Manipur da puna dengue gi case sahumga yankai nipan thengnare Manipur da dengue gi case thengnaba si handaki asina yamna wangba ama oirakpa yai haukiba kumjali singani taramapan da Manipur da khwaidagi yamna dengue gi case chahumga yankai mapan thengnaki bane mamang da laikiba dengue gi case tagi handaki asina helakpa yana lei Housing Fawbagi oina Technopal District na dengue gi case samaga marifutara mapan thengnaduna dengue gi case khwaidagi masing yamna thengnaba district oire Imphal West District ta case kuntra taruk Imphal East District ta nifunithoi Churachandpur District ta kuntra nipan thengnare dengue na maram oiraga myoi ahum laikidaba myoi singase Churachandpur District Imphal East District amade Bishnupur District ta amamamne dengue na naduna hospitalized tauba anabana Nipan khakta oire laina asiki matangda thoina pakhaningai oide lengang na paikhatpa yaba thabak sing paikhale miam na laina asiki maramda mapung phana aware oiba mathautai awareness ki thabak sing ase health department na pak sana pangthokle loinana fogging source reduction amade surveillance ki thabak so akanma mongda pangthokle haina Minister Dr. S. Ranjan makhata ke yumda koigi ising luna lena thammaga store tawraga thambase masisida stagnant oin leibasi masina breathing ground oiba mosquitoes gi aduna mage kang pokpagi masing ji smekalaga sigi laina je sum santorakpagi chance lei akoi hoje everything is under control aduragaso akoi nangai awareness sum chathadun lai jaga khuding mukta fogging leptana adum hotspots areas in kai kano tawbuga detect tawraga chathadun lai subsequent years as kano tawjo sigi je akoi ising smain tawbuji afaba natte ko haibaji prajada print and electronic media gi through the sigi je awareness is spread to binaba haidana koi sigi press briefing je kaujabane